Ngasiki maruba pauda hostage crisis nagatorke case ina yeda sidargani CM na UNC gi mating pangbiu high crane issue loisindribu pauba blockade handok loi UNC Assam Riflesingna Proxy Army Hondok Honjinda Mathou Touri kokomi CM haugatlo haiduna bengu banglo gi get in crane in singani kunwari gi state Literature Awardsing Langthokre Nampuda Electric Smart Meter Pali Consumer Association PWF na pauni tareta lupa lak ama despit nifugi mating pikre IRB personal ani ke NAB na hazilure asoibam deben amasung worker sing Manipur kangani haina sanamahi iyongda wasak minakre Karigamba hat kragana asibak-sang waribasu sidaraknaba demand toriba nagamisam tam hajin kibadi case state na inayada sinargini haina chief minister na thajaba pikibga loinana hajillaga leiri hariba kukising thadorpada UNC da mateng pangbinaba appeal tawkre hairi chief minister secretariat ki saral amana amagi matungina tha asigi trawde da sakhangdaba kulai paiba signa Scotland Zimda ambush togna thadok sas lusingba ahum hat ki bathok ki matungda kukibileten singna konsang kul thangnariba leilon wifi kulelia da naga kunja taru khajin ki bathok ri leina masi UNC United Naga Council lusingba sing chief minister by Kemsang amasung mahaki cabinet minister unaki chief minister secretariat office ta pangtok ki bani phamadu Hauzik state asigi wariba law and order di fibam asigi matang da kupna kanaki hairi Hauzik fawa kuki kulai fiber singa fajinduna thambagi mayokta national highway sing inter district economic blockade chataduna leiribi sugasi hek loisindri fawa blockade adawai haina UNC gi maike digi phongdokhiba Manipur dengam kai illegal immigrants kuki narco terrorism samsilakpa tingnaba leiriba Assam Riflesingna Proxy Army Hondok Honjinda Mathou Touri India da thajaba thumudi ngasi iramda masi masoi taire haina kokomangi convener YK Dirian phongdokhiba Wafam ngasi YK Dirian kokomangi mi Makhada Manipur sathariba proxy war product lepu kuki terrorism gi matakta military crackdown to Manipur miyam na hantubu hang tareki paukhom government na PU haiba demand to lamdam masi gi tongan mafamda left satharakpa Democratic Web Kongzeng di Manungsan Infal West District Manungsan ba Kaming amadi Sekmai da pangtokhiba protest mifamda phongdokhiba ni ing tappa hanjilam natana saukat payaroi tongan ba kangukka hundamina namdam ama oibanina waron ba kaya leirabasu wari sanaraga ing tappa Manipur ama puraknaba honabada mayamna mateng pangbiu haina Sibnisimang Kemsa China Phongdokhiba Directorate of Language Planning and Implementation China Release Compound Labor MSFDS Auditorium Nasi Pangtokhiba Isingani Kunmarigi State Literary Award Sing Langtokhi Thorum Asida Chief Minister Kemsa Wapamasi Phongdokhiba ni Tumduna lariba Chief Minister YKM Sam Hugutlo haiduna ngasi nungtil pungani rom taba aduwaida Manipur Pradesh Youth Congress Committee MPYCC gi thongmi sing CM Bangloda get induna Khongjang Sangsin Kre Khongjang Sangsin ba MPYCC gi thongmi sing adu mafam aduda tariba police Manipur Police personnel singna laksina bhonaki adubu police personnel khara aduna laksina ba namkide Makhada na Kudak Imphal West SP Policing by Henba Force Latuna Khongjang adu Laksin Bagaloina Khongjang Wai Bari Su Fajin Ki Thogdog adu da Manipur Police Personnel Sing Amadi Khongjang Wai Singi Marakta Sound Mungda Ki All Manipur Working Journalists Union MZU The Act Ama Oiriba Pauni Welfare Foundation PWF Ingasili Kumari Kumanga Kuntroki Medical
Financial Assistance MSF ki scheme gi makhada pawmi tareta lupa lakh amaga desmit nifugi MF pi kre haina PWF na thadurpa selolom na hairi selosina hai ngasi Manipur Press Club kusina kiba MFA asi insulation kungal October amadagi insulation kuntaruki March Tramati Pawgi Manunda ana layeng chathabada sangkiba sanfamni haiba matam asida ana layeng chatakiba mini panda Foundation asina application pichilaki sija hospital gi MD Dr. KH Palin amadi Jennings ki MS Dr. KH location Lusingba Medical Board asigi Board of Entry na secretary tawraga matungde approve tawduna beneficiary taret da financial assistance pi kibani Tamlai Block Congress Committee member Asoibam Deven amasung mahakpu sagatliba wakilsing nasi senglaba laifamlen sanamahi iyong da khutta maira pairaga wasak minakre ngasi DCC member Asoibam Deven amasung mahakki masing yamaba wakilsing galinina sanamahi iyonggi laifamlen satuna furuk kudingmak nungsi shanana leminaramba tangdu laitaba Manipur adu hanjilhanaba mahak amadi mahakpu sagatliba amatta oin sal yagani haina wasak minugaloinena lagliba Manipur State Assembly gi mikhalda mai paknabagi yaiframangalsu punna niminakhi Myanmar based self-cookie militants group ke NAB na Tramuthisuba IRB personally fazilure makhoi tektakraina security force da sinarukre hairi cookie militants na faziluba IRB personal adudi Thotrei mung tangkul amasung personal anal kawi makhoi ani Tramuthisuba IRB personnel ni hairi Police ki pawba pawn hai thasigi tareta thokiba tawdok adugi matungda Indo-Myanmar border nakna leiba Ramphoi khulgi sang kaluk khairui bong tampar reri refugee camp da Makhada ni rang thoktanaba amadi misamia ngang selmedamakta BSF na loinana Tramuthisuba IRB personnel sing post ama hangdana deploy tawki kaseyu pung 10 rom tabada hariba post asida deploy tawba Tramuthisuba IRB personnel ani aduna soibadagi ngamkai lanthoklaga Myanmar sangsilubada KNAB gi cadre singna fazilubani Manipur gi puwar sagonaraba laklibu lampel patha hojik pak sana kabok kang pambi sing sadolibasi akoibagi amasung pat asidami fibamda ayama saung akaiba pirakpa amani fibamasi akoini irai laina lawba yadaba environment saung akaiba leiri haibagi kudam amani haima lawbi yai haukiba nimit kharani asida lampel patta mangra masugi kabok kang mapalna pak sana muktada punna salakpa sina mahoksa Piriba yamna ningthiraba saktam ama oirakiba duna naha oiriba nupa nupi kaya amana lamphel patal laktuna ningthiraba saktam adubu oidana yengchaba photo kapa amadi social media platform singda reel na singba semlaga mana pamjau maungda thagarapusu miyamna nuri adubu yengbada fana ningthijai harigasu maduda pat asigi pibamna saung akaiba lakle haibasidi khangdana Manungda phongduna leiri achauba singnab amadi oiri Loisilakpada sanabigi pauta Men's U19 one-day trophy hokre RCA amasung PCC mai pakre sedona PDR Simuran Sam sanigiputara treta sound maitiba pikre Athoiba amasung Vancine under 13 boys and girls title lokre Narendra Bungoviga final sanargani Kudrakpong Kangkut Mai Pakle KIYC IFA KFA Mai Pakre Awal District Boxing Championship Hokre Yes Sunan S Yubu Animata Toykre KYD over Mai Pikre Saida Hondok Semi-final Sankre Matam Semi Fungi Tungan ba Pau Sekre Beripo Pau Tension Jeri Kan Kurun Jeri